Maruoiba pau Yaoshang kumhaigi ngasi nini sanba numita myoisa kayana Sri Sri Govindaji Temple lakuna mapugi mikhai saksonduna pitskari gi numit thorom pangthokre Security Force amati Manipur Police na sathakhiba tongan ba thibungbagi thabakta masing yamlaba khusu khulai kya fagat pangamkhre loinana senkhai thungkhai tawari chenabani haiba myoyama phaba ngamkhre Assam ki Dargaon da leiba Lachit Barfukan Police Academy gi nauna saba loiraba building sing Union Home Minister Amit Shah na sangaduna state lengakta khusinakre Amadi Myanmar gi military junta na People's Defense Force ki mayokta nongthaktagi chathakhiba landada nupi yangang yauna myoy kontrarong lekhidre Khurumzari ISCOM Manipuri Pawineng Tabiriba Khwai Punamakpu Taram Noksari Hauji Paw Sandokna Pizari Ngasi Yaoshang kumhaigi nini sanba numita myoisa kayana Imphal gi Palace Compound da leiba Sri Sri Govindaji Temple da sankirtan ga loinana pitskari gi numit thoram pangthokre ngasi gi thoram adu da mapugi mingkhai sak sonbana mapungoiba thoram oikhi Nakalama romda lekai da tongan ba event singa loinana Yaoshang Sports ki thoram pangthoknakhe masida natana angang amadi naha oiriba singna aber tainaduna kumhayasi harau tayamna pangthokpagi mamita khe Adumakpu lamdam asigi waroshin purakpa ngamdana leiriba irang asigi yenglaga mangani sanba numit fawba sathagadaba Yaoshang kumhai asiga mari leinana pangthokpa thaba songbagi thoram singdi pangthok loidauri Yaoshang kumhai ga mari leinana lamdam asigi nat ki oiba masana ama oiriba yubi lakpi amadi mukna gi thoram amasu ngasi Sri Sri Govindaji Temple da pangthokre Mathauna amadi mapanga leiraba myoy kyana sarok yaduna pangthokhiba yubi lakpi amadi mukna gi thoram maduda masing yamlaba myoy kyana yengba laknakhi Thobal District ki Lamding Higher Secondary School da hangba relief camp da changjapam loduna leiriba internally displaced persons sing IDP singi angang singi damak pangthokpa Yaoshang Sports Meet haudopagi thorumda ngasi khangabok AC gi MLA Okram Surja Kumar na Yaoshang kumhaina lakpada lamdam masida santi purapa oirasanu amadi center lengakna khotna biduna IDP singbu mayum-mayumda hanjinbina bo khotna biu haina phongdokre Lamding Laikoldagi Maira Laururaba Matung Lamding Higher Secondary School Fawba Puraktuna Sports Hogdokhi Thoramadu Khangalbok AC gi MLA Okram Surjakumar DC Thobal Ahanthem Subas IAS Amade Social Welfare Department Thobal gi sponsor Makhada Relief Committee Lamding na sinbane MLA Okram Surjakumar na makhata na phongdokhibada relief camp ta leiriba internally displaced persons sing IDP singna mayum amadi maramdam thadoklaga school gi campus asida leiba amadi sanariba sing ase ngaihakki harau nungaibadi yai adubu mayumda maramdamda leijaba sanajabaduna hena pamjaribani haiki loinana Yaoshang kumhai asi isai nongmai da sattabida sana khotnabada hena mai onsilakpa sina sports da thawai yauba miwi sing khangdokpada kanaba phangani haiba wakhalol su thamki Relief Committee Lamdingi Convener Konjengbam Ibungona Haikibada Thoramasi IDP Singna Yaoshang kumhaina lakpada relief camp ta leirabasu sports pangthoktuna saruk yaba phangani haiba wakhalolda pangthokpani haiki amade peace and harmony da yumpham oiba sports asibu sinbada makhal khudingma ki mateng pibirakpa singbu thagatpasu phongdokhi Yaoshang na lakpasida laibiriba mayam singsi santi porakpa aduga ngasi relief camp da IDP sing oina laibiriba internally displaced persons oina laibiriba mayam punamakta pamjabase lainga asina mahaki makoi mayam imung mayam singsi sida panayam hin sumamanga thamjabne sida panayam laiba panayam na noaina mayam simbira su mayum da hanin basidi noi punabaki apambani aduga koi ngasi lairiba train ama oina habi tare oli yamne hena isai nongmai da chattabida manipur gi sports ki hiram sida india rakpa manipuri praja mayamna ai gi side gi su ai gi taraf gi su
Yaoshang sida akhoi talented oiba sports person sing yamna angang sida sport ke field da fit oiba mayam sing masida han da hobo masida thiyaw da yamna kana gani hena thaja jena masiro na in bana hena pagadra haina ya thamjani. Security force sing na sathaba operation amada Churachandpur district ke Dampi dagi masing yamlaba khusu khulai kya phagat pangamkhre hairi phagalaba khulai sing asida magazine yauba rifle sing single barrel gun local made rifle pumpi kapa yariba nongmai maru sing SMC carbine magazine Baufeng radio set helmet jungle boot IED amadi anti riot stun cell kaya yauri Manipur police ke kangbu amana thasi ki tara mari da sathaki ba thibu humba ki thabakta aina thingkraba PLA ki active cadre ama fare hairi pharaba miyo edudi thoksom diamond maitai sahi kuntaruk nei mahakaksing district ke langmaidong mamang laikai dagi phaba ngamkhibane mahak langmaidong da leiba school ama staff singda ki han khanganduna sankhai thumkhai tawada chenaba miyo yamani hairi thoksom diamond dagi lupa sahung kun yauba wallet ama sa phangba ngamkhi Assam ki Sri Bhumi City manakta laiba bypass road ta asat awok sing check tawada yaba tablet lising marifuga konana miyoi ani phagat pangamkhre Sri Bhumi police ki SP Partha Pratim Das na lusingba kangbu aman sathakhiba operation aduda Mizoram gi Champhai dagi chingnaningai oiba muongda lakpa truck ama khamduna check tawada truck adugi gearbox ta lotuna thamlamba yaba tablet sing adu thengnarakibani Hairiba yaba tablet sing adu malemgi kaithel da lupa crore kunthra mari romgi senfam oigani hairi thaudok asiga mari lainana pharaba miyoyani dudi kasargi kalendagi Samin Uddin amadi Tanzil Abedin ne makoyani gi mathakta thaudok asiga mari lainaba case ama lokhatuna makoina thabak tawriba sowa khutpu sing adu phagatna naba makhata na thijinba hokre haina pau asin makhatari Assam ki Gholaghat district ke Dargaon da leiba Lachit Barfukan Police Academy da ahanba phase ki oina sangha sagaliba sing mapung phakhibaga loinana ngasi Union Home Minister Amit Shah na hakthengna na saruk yaduna sangakre sangabagi thoramasi loiraba matungda Assam ki DGP Harmit Singh na Police Academy asida piriba khudong saba singi matangda kupna paudongkhi tungda Chief Minister Himanta Biswa Sharma Union Minister Sharvananda Sonowal amadi Assam lenga ki mokok thongba official singaloinana Amit Shah na Academy asigi nauna saba loiraba building sing yengsinkhi ngasigi sangabagi thoramaduga mari leinana Amit Shah na phongdokhibada Assam hairiba awang nongpoki state ase Congress na palingai matamdadi lalhoglup kaya laibana maram oiraga tangdu leita daba lamdam ama oirami Haujikti hairiba state ase Saukhat lamzelda khumang sauksinduna India gi ahanba semiconductor unit labor state ama oiragani mahana makhata na hai Assam da lupa crore lakh ahum gi infrastructure development gi damakta hairiba senthang ase kaitharagani masina lamdam ase da thabak phangdabagi awaba leiraroi lamdam ase gi thabak phangdabana ha singkhakta natana India gi atopa state singdagi shumiyoi kya gi thabak piba ngamlagani masi punamak ase Assam gi chief minister Himanta Biswa Sharma na kathokpa amaga loinana Sangsilakliba khongthang kayagi mahini haina singthakhi कांग्रेस के शासन में 10 साल में आसाम को 1,27,000 करोड़ का डिवोल्यूशन ग्रांट और ग्रांट इन एड मिला और मोदी जी के 10 साल में 1,27,000 करोड़ से बढ़कर 4,95,000 करोड़ रुपया हम दे चुके हैं 4 गुना अधिक पैसा हमने कांग्रेस पार्टी के शासन से एनडीए के शासन में बीजेपी के शासन में दिया मैं पूछना चाहता हूं कांग्रेस पार्टी को आसाम को इतने साल तक आपने दंगों की आग में झोंका ग्रांट नहीं दी शिक्षा की व्यवस्था नहीं की इंफ्रास्ट्रक्चर नहीं बनाया और शांति भी नहीं आने दी मोदी जी के 10 साल में इंफ्रास्ट्रक्चर भी बन रहा है शांति भी आई है और कई प्रकार के उद्योग भी लगे।
Union Home Minister Amit Shah के अवांग नोंगपोक खोंगसक की मनुसना ngasi Assam की दरगाउंड लेबा लचित बरफुखन पुलिस एकेडमी की अनोबा बिल्डिंग सिंह संगाराबा मतुंग मिजोराम की आइजोल सत्तुना आइजोल लेबा असम राइफल्स की कैंप जोखाव शंगदल हौदोकपगी ट्रांसफर सेरेमनी अमसु सरुक याखी अमित शाह ने ngasi आइजोल दा थुंगलकपदा मिजोराम की चीफ मिनिस्टर लाउदू होमा अमदी स्टेट असिगे अतै मिनिस्टर एमएलए सिंह अमदी मकोक थोंगबा ऑफिशियल सिंगना तराम ओके थौरम अदुगा मरी लेनना अमित शाह ने फोंदोखिबदा सही कुंट्रा मंगा रोम ममांगदगी हौना तालखिबा डिमांड ngasi मियामदा खुसिनरे आइजोल दा लेरिबा असम राइफल्स की कैमसी अतोपा मफम अमदा होंगदोपगी थौरम अमा पांगथोकलिबा असि इसम समना पांगथोकपा नत्ते खोंथांग असना आइजोल की साफत थौरांगी थबक थौरम सिंह पाइखतपदा हेना खुदोंग साहनबदा नत्तना असम राइफल्स की ओइनसु जोखाउ संगी अनौबा कैम असिदगी हानादगी हेना निंगथिना मथौ पांगथोकपा ngamlagani हाइखी Plan Give Life Poppy Takes Life haiba banner makhada RPI Youth Wing na usara kaya yanthokre sahi asigi lamtagi Yaoshang kumhai ga mari leinana lekai lekai gi club sing na sinduna pangthokpa sports ka mari leinana Kangla dagi mera laururaga halakpa singda RPI Youth Wing gi maikai dagi usara kaya yanthokhi party asigi National Secretary Maheshwar Thongnauzam gi midyang makhada Kaisampata leba RPI athawalegi office mamangda lakpa lamjeloi sing pungning thogat pagaloina usara kaya du yanthokhi bane tungda lekai lekai da sports sin lang liba club sing du susatuna usara sing du yanthokhi thoramaduga mari lenana RPI Youth Wing gi vice president Maisnam Bizenna lamdam asida popi thaduna umang kaya mangalakli bakaya asi kharada oirabasu mensinna ba haiduna party asigi national secretary Maheshwar Thongnauzam gi midyang makhada usara yanthokpagi thoramasi pangthokpani haina phongdokhi मालियम से काय धरलेबा अयिंग असागी खल अमदी कोई लंदम असिदा कोपीना मंगन खबा इरमदम म ओदिबा लंदम असि तंग तो ओरबसो कोई यारगदी हाइदिना कोई दुवा हैरा पांबी सिना बहुत सिंगरगा असंग मालियम मा इमाले दुमलबा हानगी नेसरिना पिरमबा दुमलबा हजरबा इमाले बा सनाले बा मणिपुर हाइबदो अदु वहेनबा ngमनगागी बंदमदा अखोई थीम दी अखोई अयिंग असागी खल काइथरबा असि खरदा ओइसु कन्नबगी दमकता लेकाई लेकाई की क्लब सिंह की इमा इबेल सिंह ना पीआई अथवाले स्टेट यूथना अखोई मयामदा उ चार सिंह असि यंथोकचदुना अखोई लेकाई लेकाई की क्लब सिंह दा उ पांबी सिंह असि थादुना अखोई अयिंग असागी खल काइथरबा असि खरदा ओइसु कन्नबगी थौदांग अदु लोंमिनसि Langol Game Village Lairembi Lekai gi Pioneer Club na sinba Taramapan Suba Yaoshang Sports Asithel Langol Lairembi dagi Mera Lauraga ngasidagi Hawdokre Mera adu Pioneer Club ki President Laisham Bihari na sukhatki ngasi lekai asigi Yaoshang Sports Hawdokpagi thoramadu da club asigi executive member singsu saruk yakhi Universal Friendship Organization UFO gi Additional General Secretary oina matam sangna thopuramba wangkhai pukhrambam leiraktagi lekhidraba Laisram Laisa atopaming Devadatta Maitai gi mangani leihul thoram ngasi pangthokre mangani leihul gi thoram madu da lekhidraba Laisram Laisa gi mafamda UFO gi members singna haika lekat tambaga loinana UFO gi salute pidunai kai khumnabus utkhi thoram madu da UFO gi General Secretary Singh Commander Singh amadi mafam kayadagi lakpa UFO gi member singna saruk yakhi thoramaduga mari leinana UFO gi Publicity Secretary ti Wanglen Maitai na phongdokhibada laikhidraba Laisram Laisa na hinglingai matamda UFO gi damakta awa ana nongju nungsa amadi oizaba thidana kathokpaga loinana thogai kaya puramba misak amani mahakna laikhidaba haibasi UFO Central Headquarter haipoki oina asauba mangjaba amani haikhi Run Strong, Run Proud haiba hiramda Kuntaruk Suba Sector Assam Rifles ki midyang makhada Kunmathoi Suba Assam Rifles District Sports Association Sandel amadi Wiz Grabs na pun na sinduna Mari Suba Run Sandel Run 2025 Mini Marathon ngasi pangthokre ngasi pangthokhiba lamsang lamjel ladu Palel Sandel lambi gi haibung lok mapadagi Kuntaruk Suba Assam Rifles ki DIG
Brigadier Robin Chatterjee na lamthaduna District Headquarter Chandel gi Jafau Village da leiba Maha Union Government Higher Secondary School da panthungpham oikhi ngasigi lamsang lamjel lamthabagi thorum aduda kunmathoi suba Assam Rifles ki Commandant Colonel Amit Mane yauna company asigi officer sing amadi Chandel District Police ki Additional SP Operation Chamna Anal susaruk yakhe Tongan tongan ba category da pangthokhiba lamsang lamjel aduda makok mathang taraklaba lamjeloi singda Assam bamana kaya supiduna pungning thogatkhi Myanmar ki military junta na sathakhiba nongthakki landada Yamdrabada miyoi kuntra laikhidrei atai kaya amana asok apan nanghankhre hairi thaudo singarang nungthilpung ahum tarakpa adwaida Mandalay region gi Singu township ta leiba Let Pan Hala village da thokhibane nongthaktagi thadarakhiba bomb singadu People's Defense Force PDF na khudum sanduna leiba khul asigi mi yamna sinba kaithel lama da target tawrakhibani hairi bomb singadu makhoina target tawriba kaithel adu da taduna pokhaibadagi nupi angang yauna miyoi kuntra adu khudakta laikhidabani hairi makha tarapada sanabagi pau amuk lobirasi Alumni DM College of Science 12 1996 amadi 1999 TDC batch nangasi kumbi kendragi manungda leiriba relief camp ta leiriba IDP sing khaktagi oiba ahanba all kumbi kendra relief camp cup football tournament ama kumbi kangjaibungda pangthokre alumni batch ani asina sponsor tawduna kumbi Ideal Youth Development Organization KIYDO kumbi na sinkhiba football tournament adugi makok mathang takhiba team singda selgi mana yauna trophy piduna pungning thogatkhi ngasigi tournament aduda champion oikhiba Ithai Khunu relief camp ki team da trophy amadi lupa lesing taragi oiba selgi mana khusinakhi loinana runners up takhiba relief camp ahongi IDP singna punsillaga semba kumbi Awang High School relief camp kumbi Terakha relief camp amadi Yaima Model relief camp kumbi gi apunba team amadi ahum suba mafam kanba ngamkhiba kumbi Terakha relief camp ta trophy amamamga loinana mathang sitna sel oina lupa lesing taret amadi ahongi mana khusinakhi Manipur Cricket Association Board of Control for Cricket in India BCCI gi full member oirakpadagi hojik fawbada sanaroi kaya puthoktuna BCCI gi domestic tournament ta khwaidagi wangba tournament Ranji Trophy sanare India ge awang nongpok lamdam da piklaba lamdam ama oijaragasu MNCA na India under 19 boys team da saruk yaba ngamba nupa sanroi amadi India gi nupi gi A team da saruk yaba ngamba sanaroi puthokli masigi mathakta handakta India Premier League IPL da saruk yariba team Delhi Capital gi net bowling gi damak Manipur dagi sanaroi ani kauraktuna trial selection da saruk yakhi trial selection adu da saruk yakhi ba sanaroi ani du MNCA gi club ama oiriba PTRC patso gi sanaroi PS Joting amade Bishorjit Konthaujamni hariba trial selection gi makha tarakpoina Bishorjit Konthaujam Delhi Capital gi net bowling gi damak hoje Delhi Capital da net bowling gi practice satharibane amarom da Bishorjit Konthaujam na ahan boina Manipur gi sanaroi ama oina England Cricket Board gi makha da leiriba Tini Mount Cricket Club ta sanaba khuyek pinakhrei Bishorjit Konthaujam Patsoi Part 4 da leiba Konthaujam Rajendra amadi Konthaujam Shama Devi gi masani sanaroi asina kumjali singani tara nipan gi hoduna masana asida khongdaratuna BCCI gi domestic tournament kayada sarokya bahawrakhe sahi nipan helaklaba sida state gi danatana zonal gi BCCI gi list A T20 amadi first class tournament sarokya duna laklebani Bishorjit gi anau khongthang amoina English Cricket League ta Tini Mount Cricket Club tagi saruk yaragani mahak asi Manipur gi da natana awang nopuk lamdam gi oina su ahan ba oiraba yare sanaroi asina English Cricket League ta saruk yaduna masana sigi matangda ahenba knowledge puraklagani Bishorjit Konthaujam na lakleba April thadagi hoduna sathagadoriba English Premier League ta saruk yanaba Tini Mount Cricket Club ta khuyek pinakhibada Manipur Cricket Association harauba amadi nungaiba phongdorakladuna tungdasu hena maipakpa oirasunu haina yaifa paujal pirakli
All Manipur Volleyball Association ki mityang makhada team nipana group anida saruk yaduna Young Men's Development Organization YMDO hairangoi thong na sillaga pangthokiba nifumathoi suba anniversary hairangoi thong massacre Memorial Men's Open Volleyball Tournament ki winner yumbuiba YMDO hairangoi thong na oikhre ngarang sanaki ba final match ta YMDO hairangoi thong na Emi Maido mayang Imphal bu set point kun humdoi kun manga tarataruk kun manga kun humdoi kun manga taranipan amadi deciding set point taramanga tara humdoi lauduna winner oikhi tournament ki winner oikraba YMDO gi sanaroi Joyshan and Anis amadi Karnajitna mathang sitna best setter best spiker amadi best libero gi mana fangki runners ta kraba Emi Maido gi sanaroi I Mani amadi W Athoina mathang sitna best blocker amadi best player gi mana fangki tournament ki mapu amadi runners oikraba team asida sel gi mana piduna pungning thogatki loisinbagi thoramda Nauria pakhang lakpa assembly constituency gi MLA Soraisam Kebina athoiba mithunglen oikhi Board of Control for Cricket in India BCCI ki Center of Excellence ki Bengaluru da lairiba anova campus ta BCCI Center of Excellence ki mityang makha da lagriba April thagi tang ani dagi hauraga kuntaruk phauba awang nongpok lamdam da lairiba senior men's ki camp pangthokadoriba sida Manipur Cricket Association ki makha da sanaroi nipan khalaklaba sanaroi nipan adudi yumnam Karnajit Ngarianbam Johnson Kangabam Priyojit Pukhrambam Praflo Mani, Lamabam Azay, Bishwarzit Konthauzam, Phairoisam Jyoti Namadi, Rajkumar Rexni, Hairiba Sanaroi Nepal, Mag April Tang Amada Kem Pangthokadori Mafam da report Taurana BCCI na Khangalakli, Amarumda BCCI ki Center of Excellence ki mityang makhada, Tripura gi Konung Agartala da lagriba April gi Tang Nipan dagina, Kun Nipan Phauba, Pangthokadoriba Under 19 Boys Elite Camp ta Sarukyana ba, Manipur Cricket Association ke sanaroi Nipan BCCI na khalaklaba sanaroi singna ningthauzam thoiba khundrakpam punsiba MD Azil Ahmad Seram Robinson Haisnam Joy Henba Ren Urikhimbam Saikhom Kaiku amadi Dennis Khane khallaba sanaroi singna April amada kem pangthokadoriba Agartala da report taurana ba BCCI na khangalakli Loisilakpada maroi bapaw amuk hanapizari. Yaoshang kumhai gi ngasini sanba namita myoisa kayana Sri Sri Govindaji Temple da laktuna mapugi mingkhai saksonduna piskar gi numit thoram pangthokre. Security Force namani Manipur Police na sathakiba tongan ba thibu humbi thabakta masing yamlaw kasu khulai kya phagal pangamkhre loina sankhai thungkhai tawada chenarani haiba mioyama phaba ngamkhre Assam ki Dargaon da leba Lachit Barfukan Police Academy gi naunu saba loiraba building sing Union Home Minister Amit Shah na sangaduna state lengapta kusinakre Amadi Myanmar gi military junta na People's Defense Force ki mayokta nongthak gi sathakiba landada nupi yangang yauna mioi kuntra rom laikhidre ISCOM News na pizabanga sinong migoiba Manipuri pao matang asida loizare mining tabiriba punamagpu amukana khurumzari